ngarang angang ama viral sakibado video dugi matangda wafam gatang taminasy tawbiganu ay manipur na sana ti hay na yam usitaba hoidabagi mawong da tentha macha sing maknasu algi lairiba ikun da lairiba tentha gi mi sing nasu yamna lakna bi bai mawong da na sa viral chatlaning bagi tamakta na sa ming chatta laning dana sigumba video si thagali bani haina aibase masi haibinu isa badam tawbinu ngang school lagi hangoi songali ne tawba angang adugi ai mamani adu ai gi sa se school gi adi akoi tentha manung maktada sa sida natanataba wahai badnam yam ma tawbiba adagi nakhoi gi yamna kangam chadaba ojada sangamna peini medam da sangam langjali haibagumba adagi masa viral chatningda chalhaningdana video thagatpani hangoi amoni ra chonghallubaini na tawsannabani haiba mayam amasu yawi sigum singje ai hayan jaringde ai sa se yamna kangam chadaba lamhenba haibendaba oktabani haiduna mayamna kamen irakpa mayam chu thengnajai adu isa gi isa thokpagumba oiragadi kari phauni haidu Sana kan biu aduga ai sabu smaina badnam tawbiganu ai mama mawaina ai am nungaity school ki mingchat thi dana bahaidna huji khurai ba madam lakshmi se ma kangana ba wana bada ai sa je tawsan na bani aduga school ki site ki mingon dagi paisa pa ambagi damakta ai sa video viral salaning dana tawbani haiduna may amna hain tawbi base masi may tawbiganu asengba noina dumaina haiba mayam do thajadragana ai gi jumda laga ai sa gi kuji oi ba phiba mase yengbiu ma huji hogat pangamde simaksu macha sagatna ayukte fever lagtana hostel kambo hostel pugalaga huji utarakta ngari bani aduga hauji tu masa sagatana idak pizaraga lairi bani sidai sida karem nadana tawbiganu ai manipur na sana ti hay na yam usitaba hoidabagi mawong da tentha macha sing maknasu algi lairiba ikun da lairiba tentha gi mi sing nasu yamna lakna bi bai mawong da na sa viral chatlaning bagi tamakta nasa ming chatta laningdana sigumba video si thagali bani haina aibase masi haibinu isa badam tawbinu si haijaragai tenjarage ai video si matangda wafam gatang thamning bani ado isa de yam nungaity ai kona thamjarage sige matangda ngasi gi video se matang se gal loisanjarage